Kangpupi district manung chanba Ireng Naga khulda kuki khulai paiba singna khullasigi lanthum kaya amang ata thokhalambada natana kuki land thazilamba madi KNFP gi cadre singna nongmai kapsulambagi thawongbo yaningdaba phongdoktuna Kangpupi amadi Churachandpur district foundary balambi matam kaktana thingzinbagi khongjang makha chathari khongjang aduga mari leinana Ireng Naga khulgi kunja amana kuki khulai paiba singna khulasigi gate waiting shed yauna lanthum khara amang ata thokhalamba Kulasigi Memorial Stone da Kukiland amadi stay away haina thazilamba si yamna laibak thibani masigi mathakta lainga ka shu taunariba KNFP ki khulai matik chana paiba Kadar Kuntra romna state amadi central forces singi mamangda kunja singbu kihan khangan bata natana nomai kapsin bagi thawong kaya chatharamba dubu yaning da bofongdok poina Kangpupi Churachandpur lambi thingbagi khongjang asi chathabani hairakli I की सेंट्रल फोर्स लाइजे स्टेट की फोर्स लाइजे बने मिलिटेंट सु ग्राउंड लाइब तारगा सु अमन अमबु रिस्पेक्ट लाइफम थोकपने अतबो रिस्पेक्ट याव तब मोंग त मोइना डायरेक्ट इनक्रोस तौरगा मोइबु करीब त थवै थवसा त चंगागा मनिंग तमना लेरब फावबदा सेंट्रल फोर्स ना आइखोय लाइबने आइखोय मांगदि अतु तौबिबा याते ना खितंग वाहे मद सु कंथो अमगदि सेंट्रल फोर्स अब अमा ओइबिगी रिस्पेक्ट तौबदबने अतबो तौफम थोकप मोइ तौते अदुना ताइदि छपनगी सेंट्रल सिंगसु पुकी की सपोर्ट नि हेबसे खोइना लौबने मदुना मरम ओइदना आइखोय दि सेंट्रल से थोइदोक ना तराका ओरक्तरे थाजब याबसे खोइदा याव यावद्रे हेबसे मा इरेंग खुंजा की तरफता मसी वहाइसे आइखोय की ओरिबे फिबम सिते खितंग फुंदोक निंगबे वहाइ खरा थमदबने